Directorate General of Civil Aviation na Air India gi officer ahum Thabakta gi Louthiknaba Air India da ngasi direction Pikhre. Air India gi officer ahum adude Divisional Vice President Jura Singh, Chief Manager Crew Scheduling Pinky Mittal amade Crew Scheduling Planning Juri Agarwani hairi. PTI dagi thadorokpa pau sigi matung inna makhoi ahum asina flight ki chana kanglon sing kaina torombo ki dhamak makhoi gi mathakta Air India na interdisciplinary action khudakta gi lokhat kadabani loinana numit tarani gi manungda DGCA da report pikhala kadabani hainasu Air India gi mafamda instruction Pikhre. Air India gi maikei dagi su haribo officer asigi mathakta DGCA gi guideline gi matung inna makhoi na pairamba thabak sing lokthokle amade makhoi gi mathakta chap chawa thabak su lokhatlagani hainasu phongdokre. Haribo khongthang asi haukiba June thagi taragani thoida Ahmedabad Air India gi plane crash tawduna plane aduda tongba passenger yauna myoi chani gi nifumathoi sikrabani loinana Air India gi numit tarani asida flight marifuga mari hena cancel tawkhre haina PTI dagi fangba paw mun hairi.